What's up, people? Johnny here again. 2025 ki Honda Amaze review tok jarake koi Manipur ki Sangai ki showroom da su Sangai Honda ki showroom da su lai re ko yamna fazai sigi se ko gari je yamna mature oi re ko proper sedan na mo oi re mamang ki first gen second gen ga du yam mana dre ko thana kisne ko all new ko ki Amaze ne sigi se ko aduna third generation ni ko sigi se ko aduga color se obsidian blue hai ko sigi se color di taruk lak ni aduga loina ba haijara ke price detail loina haijara ke aduna लाइक करने में मेरे को हो जाएगा। Alright, so later called third generation Outclass all new compact sedan Honda Amaze 2025 ki model ni global debut to grabani ado koi Manipur da su sida yore eko adana gari si yeng ni si kamain to ge haibu ko ai di first impression da gari si am mature compact sedan ore ga su ko am mature ore hanagi first generation second generation du gari si suman manadre ko handa kisni am mong am tai Honda Elevate ki design ama hape change mama gi front ko Elevate alere ko to asilere adu hape manare ko sigi se aduga magi grill ki design se ko gi checkered flag kano hai ko design hai ko sigi se checkered flag design ni adu Honda gi badging chong ha page de ko to Amaze kini ko aduga Honda Amaze ke ina magi features exterior interior tok jarake safety hajarake ko aduga khwai yaw hobda magi ka tare price hana hajarake ba ngasi ko price yana hobse introductory price ni ko magi se ko 7.99 ko 900 ko tagi horaga 10.89 900 ko ex showroom ko price ni aduga sigi si kamain to ge da ADAS hapchale ko gi ADAS hapchale ADAS sina ko gi first in segment hai tare ko magi sigi se ko most affordable ADAS system ni ste option ADAS ni ste hapai se ko E20 compliant ni magi fuel se aduga only petrol da khakang lai diesel da lakte ko aduga magi sela ise IVTEC engine ni 4 cylinder ko I engine be da hantuk charak ko aduga engine compartment je sis ne ko hoki Honda gi iconic Honda IVTEC engine ni 4 cylinder ni ko sele ise aduga mana power output se kamain to ge da sigi se kogi sigi power output se 66 kilowatt ata natragana 90 PS ni ko 6000 RPM da sina putho ise aduga magi torque sina 110 Newton meter ne ko kogi 4800 RPM da aduga Honda gi sigi 4 cylinder ki kogi engine se magi fuel efficiency hai tare ko magi se transmission se ani lai ko CVT ka kogi manual ga lai ko CVT hadi layman term da CVT ha ga ko adum automatic na hai ko ado aina ji to generation manual ne ko ado CVT gi magi mileage hai tare ko sigi se moina claim to si 19.46 ko kilometer per liter da ko aduga kogi manual dana kogi 18.65 kilometer per liter ne basilai se ko aduga sigi se moina claim to buni aduna adum kai ta adum Honda gi dum kai ta re reliable dum oi ni ko ai first car hai ta re ai su Honda City ko ari ba Honda City da dai hana thau ho gi bune yamna nungai ba gari ni Honda levi gi ha ga di Honda gi di adum engine ko aduga magi engine noise later ba adagi engine smooth oi ba clutch smooth oi ba pickup nungai ba khot ba Honda se ko mo khoi di maming yam levi na ta re ko duna Honda khan di gi ha ga di mi du chala ga dum levi ya re ko Honda gi di ko aduna magi exterior interior my features ke kiyoge have the yeng miners ko aduna magi sedan sigi compact sedan se ko under 4 meters ni lei se ko compact sedan hai under 4 meters di lei se adu magi makoin ha ki elements ha ga di makoi gi design yan progressive oi ba yan classy oi ba hai tare ko makoi gi se lei se ko exterior se aduga
ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯕꯝꯞ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣ ꯃꯃꯥꯡꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯒ꯭ꯔꯤꯜꯒꯤ ꯃꯊꯛꯁꯤꯗ ꯀ꯭ꯔꯣꯝꯅ ꯀꯣ ꯍꯣꯟꯗꯥꯒꯤꯗꯤ ꯀ꯭ꯔꯣꯝ ꯌꯥꯝ ꯌꯥꯎꯖꯕꯅꯤ ꯃꯁꯥꯒꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯝꯅ ꯁꯤꯗꯩꯗ ꯑꯗꯨꯝ ꯐꯥꯎꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯀ꯭ꯂꯥꯁꯤ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯍꯦꯜꯍꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯗꯂꯥꯏꯠꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯍꯦꯗꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ LED ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯦꯗꯂꯥꯏꯠꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤ DRL ꯑꯗꯨꯝ ꯌꯥꯎꯖꯔꯦ DRL ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯁꯨ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯑꯣꯏꯁꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ LEDꯒꯤ ꯄ꯭ꯔꯣꯖꯦꯛꯇꯔꯒꯤ ꯍꯦꯗꯂꯥꯏꯠꯁꯦ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯗꯤꯇꯦꯜ ꯑꯣꯏꯅ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯐꯣꯛ ꯂꯥꯏꯠꯁꯦꯀꯣ ꯐꯣꯛ ꯂꯥꯏꯠꯁꯤꯁꯨ LEDꯅꯤ ꯍꯥꯞꯄꯤꯁꯦ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯣ ꯁꯤꯒꯤ ꯒ꯭ꯔꯤꯜꯁꯤꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯆꯦꯀꯔ ꯐ꯭ꯂꯦꯛ ꯗꯤꯖꯥꯏꯟ ꯍꯥꯏꯀꯣ ꯁꯤꯒꯤꯁꯦ ꯒ꯭ꯔꯤꯜꯁꯦ ꯑꯗꯨꯒ ꯁꯥꯏꯠ ꯄ꯭ꯔꯣꯐꯥꯏꯜ ꯑꯃ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯥꯏꯠ ꯄ꯭ꯔꯣꯐꯥꯏꯜꯁꯤ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯁꯤ ꯁꯥꯏꯠ ꯄ꯭ꯔꯣꯐꯥꯏꯜ ꯑꯁꯤ ꯍꯣꯟꯗꯥ ꯃꯣꯏꯒꯤ ꯁ꯭ꯇꯤꯀꯔ ꯅꯞꯁꯜꯂꯤꯁꯤ ꯇꯦꯁ ꯗ꯭राꯏꯚꯀꯤ ꯒꯥꯔꯤꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯇꯦꯁ ꯗ꯭राꯏꯚ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯇꯦꯁ ꯗ꯭राꯏꯚ ꯑꯗꯨꯝ ꯇꯧꯁꯟꯕ ꯌꯥꯔꯦ ꯀꯣ ꯁꯤ 15 ꯏꯟꯆꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯣꯏꯅꯤ ꯁꯤ ꯌꯥꯎꯔꯤꯁꯦ ꯀꯣ MRFꯀꯤ ꯀꯣ ꯇꯥꯌꯔ ꯍꯥꯞꯄꯦ 185 60 15ꯅꯤꯀꯣ ꯁꯤꯒꯤꯁꯦ ꯗꯥꯏꯃꯟ ꯀꯠꯀꯤ ꯑꯦꯂꯣꯏꯅꯤ ꯀꯣ ꯁꯤ ꯌꯥꯎꯔꯤꯁꯦ ꯃꯑꯣꯡ ꯌꯥꯝ ꯇꯥꯏ ꯁꯤꯒꯤꯁꯦ ꯀꯣ ꯃꯑꯣꯡ ꯌꯥꯝ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯁꯛ ꯕ꯭ꯔꯦꯛꯅꯤ ꯃꯃꯥꯡꯗꯅꯀꯣ ꯑꯗꯨꯒ ꯃꯅꯤꯡꯗꯅ ꯗ꯭ꯔꯝ ꯑꯣꯏꯕ ꯃꯅꯤꯡꯗꯅ ꯑꯃꯨꯛ ꯗꯤꯁꯛ ꯕ꯭ꯔꯦꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯃꯅꯤꯡꯗꯅ ꯗ꯭ꯔꯝ ꯑꯣꯏꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ORVMꯁꯦꯀꯣ ORVMꯁꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯑꯣꯏꯁꯜꯂꯦꯀꯣ ꯁꯤꯒꯤ ꯏꯟꯗꯤꯀꯦꯇꯔꯁꯦꯀꯣ ꯁꯥꯏꯠ ꯏꯟꯗꯤꯀꯦꯇꯔꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯋꯥꯔ ꯐꯣꯜꯗꯤꯡ ꯑꯣꯏꯔꯦ ꯑꯗꯨꯒ ꯄꯋꯥꯔ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯔꯦꯀꯣ ꯃꯅꯨꯡꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯀꯦꯃꯦꯔꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯂꯦꯟ ꯗꯤꯄꯥꯔꯆꯔ ꯀꯦꯃꯦꯔꯥ ꯍꯥꯏꯗꯅ ꯁꯤꯗꯩꯗ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤꯒꯤꯁꯤ ꯀꯣ 360 ꯀꯦꯃꯦꯔꯥꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯁꯤ ꯂꯦꯟ ꯗꯤꯄꯥꯔꯆꯔ ꯀꯦꯃꯦꯔꯥ ꯍꯥꯏꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯆꯦꯟꯖꯤꯡ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤꯗ ꯌꯦꯡꯕ ꯌꯥꯏꯀꯣ ꯃꯥꯒꯤ ꯗꯦꯗꯤꯀꯦꯇꯦꯠ ꯕꯇꯟ ꯑꯃ ꯃꯅꯨꯡꯗ ꯌꯥꯎꯏ ꯗꯤꯁꯄ꯭ꯂꯦꯗ ꯌꯦꯡꯕ ꯌꯥꯏꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯗꯣꯔ ꯍꯦꯟꯗꯜꯁꯦ ꯑꯩꯈꯣꯏ ꯀ꯭ꯔꯣꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯔꯤꯃꯣꯠ ꯀꯤ ꯑꯦꯟꯇ꯭ꯔꯤ ꯁꯤ ꯌꯥꯎꯖꯔꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅꯁꯨ ꯃꯅꯨꯡꯒꯤ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯝ ꯌꯥꯎꯁꯜꯂꯤꯁꯦ ꯌꯥꯝꯅ ꯃꯑꯣꯡꯁꯨ ꯇꯥꯔꯒ ꯌꯥꯝꯅ ꯁꯨꯝ ꯀꯩꯅꯣꯁꯨ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀ꯭ꯂꯥꯁꯤ ꯑꯣꯏꯅ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯁꯟꯔꯨꯐꯇꯤ ꯍꯥꯞꯇꯦ ꯀꯣ ꯁꯟꯔꯨꯐꯇꯤ ꯂꯥꯛꯇꯦ ꯁꯤꯗꯩꯗ ꯑꯗꯨꯒ ꯁꯥꯔꯛ ꯐꯤꯟ ꯑꯦꯟꯇꯤꯅꯥꯁꯨ ꯌꯥꯎꯔꯦꯀꯣ ꯇꯦꯜ ꯁꯦꯛꯁꯟꯁꯦ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯂꯥꯛꯀꯦ ꯇꯦꯜ ꯁꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯟꯗꯥ ꯁꯤꯇꯤꯒ ꯌꯥꯝꯅ ꯃꯥꯟꯅꯔꯦ ꯇꯦꯜ ꯁꯦꯛꯁꯟꯁꯦꯀꯣ ꯍꯣꯟꯗा सिटी को सी होंडा सिटी नि सी लेजिको अदुगा सिसिको हाइपेट याम अदुम मानरेको सिगिसे आईवीटेक की बैजिंग सी औसले रियर कैमरा सिदा हापे को अदुगा मागी सिगी कुगी सिगिसेको मागी बैकलाइट से का बैकलाइट से सी हेलोजन होएगा एलईडी सी एलईडी नि अदुगा मागी सिगी लाइट ना हेलोजन होएबको सिगिसा अदुगा सिगिसे विंग्स की डिजाइन सिदा आपिस सिलेको सिगी विंग्स की डिजाइन नि को अदुगा बुट से सिदा खुगी डेडिकेटेड बटन मागी बुट ओपन को सिलेरे अदुगा बुट से 416 लीटर की बुट स्पेस ने सिदा यारिसे को मम्बी ममेंग असी से को मोई शोरूम की लाइट से को नुआई तब दुका मागी स्पेयर टायर सिदा हापे को स्पेयर टायर से को दुका वन को ये सिगिसना को नॉर्मल को ये केनो एलॉय ओय दे को सिगिसा दुका को ये मनिंग दसु को ये एलईडी की को ये रेयर टेल लाइट को सिदा को ये हापे से मनिंग द इंटीग्रेटेड ओइसले दुका मागी सेंसर्स द अनी हापे को स्टमगा सेंसर हापे अदुगा मागी कनोसना तो हुकसे सिदा यावे को अदुगा कनोसना एग्जॉस्ट पास हिडन ओइना सिदा मका सिदा यावे अदुगा सिगी गाड़ी सिगी डायमेंशन हापे ता हाइजरके मागी लेंथ से 4 मीटर ने इनगा हाइजर तो को 3995 mm नि सिले से width सिना मागी गाड़ी सिगे पार्क की सांग से 1733 mm नि अदुगा हाइट सिना 1500 mm ni adugo magi wheel base ko wheel base 2470 ni ko ground clearance se 172 ko si 172 ne ground clearance se aduga magi turning radius hai ta minimum turning radius se 4.7 meter ne ko si se adu si gari se keno yam compare tor ko ni ko gi Suzuki gi Swift Desire ko Desire masa ko zabe man Desire ga aduga si ge se yam compare tor ko ni ko अदुगा मागी सेफ्टी तो मुझे खर लाग सके सेफ्टी की से कमाई तो किधर मागी चेसी से कमाई तो किधर कोई 45% कोई हाई टेंसाइल स्टील न साबत कोई क्या को चेसी ने सिले से अदुना मागी क्या होगा दी तो उधरी क्रैश टेस्ट दी तो उधरी को क्रैश टेस्ट तो रगसु हमना
ꯑꯩꯅ ꯈꯟꯕꯗ ꯌꯥꯝꯅ ꯍꯥꯏ ꯄꯔꯐꯣꯔꯃꯦꯟꯁ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯤ ꯁꯤꯒꯤꯁꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ABS ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯁ꯭ꯇꯤꯌꯔꯤꯡ ꯌꯥꯎꯔꯛꯑꯦ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯐꯤꯆꯔꯁꯇ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯖꯟ ꯃꯤꯇꯤꯒꯦꯁꯟ ꯕ꯭ꯔꯦꯀꯤꯡ ꯁꯤꯁꯇꯦꯝ ꯀꯥꯏꯅꯀꯣ CMBS ꯌꯥꯎꯔꯤ ꯑꯦꯗꯥꯞꯇꯤቭ ꯀ꯭ꯔꯨꯖ ꯀꯟꯇ꯭ꯔꯣꯜ ꯌꯥꯎꯔꯤ ꯑꯗꯒꯤ ꯔꯣꯗ ꯗꯤꯄꯥꯔꯆꯔ ꯃꯤꯇꯤꯒꯦꯁꯟ ꯑꯅ ꯑꯩꯈꯣꯏꯒꯤ RDM ꯑꯅ ꯑꯃꯁꯨ ꯌꯥꯎꯔꯤ ꯂꯦꯟ ꯀꯤꯞ ꯑꯦꯁꯤꯁ ꯁꯤꯁꯇꯦꯝ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯂꯤꯗ ꯀꯥꯔ ꯗꯤꯄꯥꯔꯆꯔ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯍꯥꯏ ꯕꯤꯝ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯁꯤꯒꯤꯁꯦꯀꯣ ꯑꯗꯒꯤ 6 ꯑꯦꯌꯔꯕꯦꯒꯁ ꯌꯥꯎꯔꯛꯀꯅꯤ ꯑꯥꯏꯁꯣꯐꯤक्स ꯆꯥꯏꯜ ꯑꯦꯟꯀꯔ ꯌꯥꯎꯔꯛꯀꯅꯤ ꯀꯣ ꯑꯗꯒꯤ ꯔꯤꯌꯔ ꯄꯥꯔꯀꯤꯡ ꯁꯦꯟꯁꯔꯁ ꯌꯥꯎꯔꯛꯀꯅꯤ ꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯍꯤꯜ ꯀ꯭ꯂꯥꯏꯝ ꯍꯤꯜ ꯁ꯭ꯇꯥꯔꯠ ꯑꯦꯁꯤꯁ ꯀꯣ ꯚꯦꯍꯤꯀꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯦꯁꯤꯁ ꯀꯥꯏꯅꯒ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯐꯇꯤꯒꯤ ꯐꯤꯆꯔꯁꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯇꯤꯕꯤꯇꯤ ꯀꯣ ꯍꯣꯟꯗꯥ ꯀꯅꯦꯛꯇꯤꯕꯤꯇꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯑꯦꯞ ꯑꯃꯁꯨ ꯂꯩ ꯃꯈꯣꯏꯒꯤꯀꯣ ꯀꯅꯦꯛꯇꯤꯕꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯥꯔꯁꯤꯒꯤ ꯑꯗꯨꯝ ꯀꯥꯔ ꯂꯣꯀꯦꯁꯟ ꯖꯤꯑꯣ ꯐꯦꯟꯁꯤꯡ ꯑꯦꯂꯔꯠꯀꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯀ꯭ꯔꯥꯁ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚ ꯚ꯭ꯌꯨ ꯔꯦꯀꯣꯔꯗꯔꯒꯨꯝꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯁ꯭ꯇꯣꯂꯟ ꯚꯦꯍꯤꯀꯜ ꯇ꯭ꯔꯦꯀꯤꯡ ꯇꯧꯕ ꯌꯥꯏ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯋꯦ ꯑꯦꯂꯔꯠ ꯇꯧꯕ ꯌꯥꯏ ꯁꯔꯚꯤꯁ ꯔꯤꯃꯥꯏꯟꯗꯔ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯐꯥꯏꯟ ꯃꯥꯏ ꯀꯥꯔꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯞꯀꯨꯝꯕ ꯗꯥꯏꯔꯤꯒꯨꯝꯕꯀꯣ ꯑꯗꯨꯝ ꯇꯥꯌꯔ ꯄ꯭ꯔꯦꯁꯔ ꯃꯣꯅꯤꯇꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯃꯦꯟ ꯒꯦꯠꯋꯦꯒꯨꯝꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯍꯥꯞꯄ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦꯀꯣ ꯑꯗꯨꯅ ꯁꯤ ꯀꯅꯦꯛꯇꯤꯕꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯑꯗꯨꯝ ꯀꯥꯔꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒ ꯀꯅꯦꯛ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯏꯟꯇꯤꯔꯤꯌꯔꯒꯤꯗꯣ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯆꯪꯉꯁꯤ ꯑꯗꯨ ꯏꯟꯇꯤꯔꯤꯌꯔꯒꯤꯗꯣ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯏꯟꯇꯤꯔꯤꯌꯔꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯕꯦꯖ ꯀꯂꯔꯅꯤ ꯁꯤꯗ ꯀꯣꯝꯕꯣꯁꯤꯗ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯗꯣꯔꯗꯒꯤ ꯍꯥꯟꯅ ꯍꯧꯖꯔꯛꯑꯒꯦ ꯗꯣꯔꯁꯤ 90 ꯗꯤꯒ꯭ꯔꯤꯗꯤ ꯑꯣꯄꯟꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯋꯥꯏꯠ ꯑꯣꯏꯅ ꯑꯗꯨꯝ ꯃꯣꯔ ꯗꯦꯟ ꯁꯐꯤꯁꯤꯌꯦꯟ ꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯥꯛꯇꯅꯤ ꯋꯤꯟꯗꯣꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯔꯤꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯂꯣꯛꯀꯤꯡ ꯀꯩꯀꯩ ꯑꯗꯒꯤ ꯃꯥꯒꯤ ORVMꯒꯤ ꯀꯟꯇ꯭ꯔꯣꯜ ꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯣꯏꯅꯃꯛ ꯂꯣꯛꯀꯤ ꯂꯣꯏꯅꯃꯛ ꯁꯤꯗ ꯂꯣꯏ ꯌꯥꯎꯖꯔꯦ ꯀꯣ ꯕꯇꯟ ꯀꯣ ꯑꯗꯨꯒ ꯑꯣꯟꯂꯤ ꯀꯩꯅꯣꯁꯤ ꯈꯛꯇꯅꯤ ꯑꯣꯇꯣ ꯑꯣꯏꯔꯤꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯠꯀꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯋꯤꯟꯗꯣꯁꯤ ꯈꯛꯇꯅꯤ ꯑꯣꯇꯣ ꯑꯣꯏꯔꯤꯁꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯀꯞ ꯍꯣꯜꯗꯔ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯩꯅꯣ ꯍꯥꯞꯆꯔꯦ ꯀꯣ ꯕꯣꯇꯜ ꯍꯣꯜꯗꯔ ꯁꯤꯗ ꯍꯥꯞꯄꯦ ꯀꯣ ꯑꯗꯨꯒ ꯇ꯭ꯋꯤꯇꯔ ꯁꯤꯗ ꯌꯥꯎꯖꯔꯦ ꯁ꯭ꯄꯤꯀꯔ 3ꯅꯤꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯃꯌꯥꯝ ꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯆꯝꯁꯨ ꯆꯝꯕ ꯌꯥꯝꯅ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯅꯀꯣ ꯌꯥꯝꯅ ꯑꯣꯚꯔꯂꯤ ꯗꯤꯖꯥꯏꯟꯁꯨ ꯇꯧꯁꯟꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯠꯁꯦꯀꯣ ꯁꯤꯠꯁꯦ ꯌꯥꯝꯅ ꯍꯣꯟꯗꯥꯒꯤ ꯀꯣ ꯌꯥꯝꯅ ꯅꯥꯟꯅ ꯑꯗꯨꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯔ ꯁꯞꯄꯣꯔꯠ ꯀꯩꯀꯩ ꯐꯖꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯀꯣ ꯑꯗꯨꯒ ꯁꯤꯠꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯤꯀꯣ ꯁꯤ ꯂꯦꯗꯔ ꯑꯣꯏꯗꯦꯀꯣ ꯐꯦꯕ꯭ꯔꯤꯛꯅꯤ ꯍꯥꯞꯄꯤꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯗꯖꯁꯃꯦꯟ ꯀꯣ ꯃꯦꯅꯨꯋꯦꯜ ꯉꯥꯛꯇꯅꯤ ꯁꯤꯗ ꯑꯦꯗꯖꯁꯃꯦꯟ ꯀꯩꯀꯩ ꯑꯣꯏꯔꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯀꯂꯤ ꯑꯦꯗꯖꯁꯇꯦꯗꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯑꯣꯟ ꯑꯣꯐꯅꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯕꯤꯝ ꯂꯣ ꯕꯤꯝ ꯀꯣ ꯃꯥꯒꯤ ꯍꯦꯗꯂꯥꯏꯠꯀꯤ ꯑꯦꯗꯖꯁꯃꯦꯟꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯤꯅ ꯐ꯭ꯌꯨꯜꯒꯤ ꯑꯣꯄꯟ ꯀꯣ ꯁꯤꯅ ꯕꯨꯠꯀꯤ ꯑꯣꯄꯟ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗꯩꯗ ꯗꯦꯠ ꯄꯦꯗꯜꯁꯤ ꯌꯥꯝꯅ ꯃꯤꯅꯤꯃꯝ ꯑꯣꯏꯅ ꯌꯥꯎꯋꯤ ꯁꯤꯗꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗꯩꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯪꯛ ꯑꯣꯄꯟ ꯀꯣ ꯃꯅꯤꯡꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡꯁꯦꯀꯣ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯈꯛꯇꯅꯤ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯈꯛꯇꯅꯤ ꯌꯥꯎꯔꯤꯁꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯦꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟ ꯁꯤꯗ ꯑꯣꯏꯔꯦ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ AC ꯚꯦꯟꯁ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯃ ꯍꯥꯏꯖꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯗꯤꯄꯥꯔꯆꯔ ꯀꯦꯃꯦꯔꯥ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯀꯦꯃꯦꯔꯥ ꯁꯤ ꯕꯇꯟꯅꯤ ꯁꯤꯗ ꯅꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤꯀꯣ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯆꯦꯟꯖꯤꯡ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯗꯨꯒ ꯍꯣꯟꯗꯥꯒꯤ ꯁꯤꯒꯤ ꯑꯃꯦꯖꯀꯤ ꯀꯤꯅꯤ ꯁꯤ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯕꯇꯟ ꯑꯍꯨꯝꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯀꯣ ꯂꯣꯛꯅꯦ ꯑꯟꯂꯣꯛꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯑꯣꯄꯟ ꯀꯣ ꯁꯤꯁꯤꯒ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯁꯤ ꯑꯣꯟ ꯇꯧꯖꯔꯛꯀꯦ ꯑꯣꯀꯦ ꯏꯅꯤꯁꯤꯌꯦꯜ ꯁꯤꯀ꯭ꯋꯦꯟꯁ ꯀꯣ ꯁꯤ 7 ꯏꯟꯆꯀꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯗꯤꯁꯄ꯭ꯂꯦꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯦꯅꯥꯂꯣꯛ ꯀꯣ ꯗꯤꯖꯤꯇꯦꯜ ꯑꯅꯤꯃꯛꯀꯤ ꯑꯗꯨꯝ ꯃꯤꯛꯁ ꯑꯣꯏꯅ ꯌꯥꯎꯖꯔꯦ ꯀꯣ ꯁꯤ ꯂꯣ ꯐ꯭ꯌꯨꯜ ꯊꯥꯔꯛꯑꯦ ꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ RPMꯁꯦ ꯑꯞ ꯇꯨ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯁꯤꯒꯤꯁꯦ 8,000 ꯐꯥꯎꯕ ꯂꯩ ꯀꯣ ꯔꯦꯗ ꯂꯥꯏꯟꯁꯦ 8,000ꯗ ꯂꯥꯛꯑꯦ ꯀꯣ ꯑꯥꯎꯠꯁꯥꯏꯠ ꯇꯦꯝꯄꯔꯦꯆꯔ ꯃꯥꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯐ꯭ꯌꯨꯜꯒꯤ ꯏꯟꯗꯤꯀꯦꯇꯔ ꯁꯤꯗ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯠ ꯕꯦꯜ ꯔꯤꯃꯥꯏꯟꯗꯔ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯍꯥꯞꯄꯦ ꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯗꯂꯥꯏꯠꯀꯤ ꯑꯣꯇꯣ ꯍꯦꯗꯂꯥꯏꯠ ꯀꯩꯀꯩ ꯑꯣꯏꯕꯒꯤꯅꯤ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯝ ꯅꯥꯀꯟꯗꯅ ꯑꯞ ꯇꯨ 180 km/h ꯐꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯁꯤꯗ ꯍꯥꯞꯄꯦꯀꯣ ꯐ꯭ꯌꯨꯜꯒꯤ ꯏꯟꯗꯤꯀꯦꯇꯔ ꯌꯥꯎꯔꯦ ꯍꯦꯟ ꯕ꯭ꯔꯦꯛ ꯌꯥꯎꯔꯦ ꯁꯤꯗ ꯌꯥꯎꯔꯦ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯂꯣꯛ ꯌꯥꯎꯔꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯦ ꯏꯟꯖꯤꯟ ꯌꯥꯎꯔꯦ ꯁꯤꯠ ꯕꯦꯜ ꯔꯤꯃꯥꯏꯟꯗꯔ ꯁꯤꯗ ꯌꯥꯎꯔꯦ ꯀꯣ ꯑꯗꯨꯒ ꯁ꯭ꯇꯤꯌꯔꯤꯡꯁꯤ ꯀꯣ ꯁ꯭ꯇꯤꯌꯔꯤꯡꯒꯤ ꯀꯩꯅꯣꯅꯦ ꯐ꯭ꯂꯦꯠ ꯕꯣꯇꯝ ꯑꯣꯏꯗꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ ꯀꯣ ꯍꯣꯟꯗꯥꯒꯤ ꯀꯣ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄ꯭ꯂꯦꯒꯤ ꯀꯣ ꯁꯥꯏꯗꯅꯤ ꯁꯤꯒꯤꯁꯤꯅ ꯑꯗꯨꯒ ꯁꯤꯒꯤ ꯀ꯭ꯔꯨꯖ ꯀꯟꯇ꯭ꯔꯣꯜ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯦꯇꯤꯡ ꯀꯩꯀꯩꯁꯤꯅ ꯂꯣꯏꯅꯃꯛ ꯍꯥꯞꯄꯦ ꯀꯣ ꯂꯦꯟ ꯑꯦꯁꯤꯁ ꯑꯗꯨꯒ ꯀꯩꯒꯤ ꯃꯣꯏꯒꯤ ꯂꯦꯟ ꯗꯤꯄꯥꯔꯆꯔ ꯋꯥꯔꯅꯤꯡ ꯀꯩꯀꯩ ꯃꯌꯥꯝꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯁꯤꯒꯤ ꯁ꯭ꯇꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯗꯂꯥꯏꯠꯀꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯟꯗꯤꯀꯦꯇꯔꯒ ꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤꯁꯤꯅ ꯑꯣꯇꯣ ꯀꯣ ꯑꯣꯇꯣ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯍꯦꯗꯂꯥꯏꯠꯁꯦ ꯀꯩꯒꯤ ꯑꯣꯇꯣ ꯂꯣꯏ ꯑꯣꯏꯕꯅꯤꯀꯣ ꯍꯥꯏ ꯕꯤꯝ ꯂꯣ ꯕꯤꯝ ꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯞꯄꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏꯄꯔꯒꯤ ꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯈꯤꯇꯪ ꯃꯥꯒꯤ ꯀꯩꯅꯣ ꯌꯥꯎꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯔꯪ ꯀꯨꯞꯄꯤ ꯀꯟꯅ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯗ ꯍꯥꯏꯕ ꯀꯩꯅꯣꯒꯤꯗꯣꯀꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤꯁꯦ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯤꯗ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯊꯦꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯆꯔ ꯀꯦꯃꯦꯔꯥ ꯍꯥꯏꯗꯣꯀꯣ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯑꯣ ꯑꯥꯔ ꯚꯤ ꯑꯦꯝꯗ ꯍꯥꯞꯄꯤꯗꯣꯀꯣ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯖꯔꯦ ꯀꯣ ꯁꯤꯁꯤꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯃꯨꯛ ꯇꯧꯁꯤꯜꯂꯁꯤ ꯁꯤꯒꯤꯁꯤꯅ 8 ꯏꯟꯆꯅꯤ ꯀꯣ 8 ꯏꯟꯆꯀꯤ ꯗꯤꯁꯄ꯭ꯂꯦꯅꯤ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯌꯥꯎꯗꯦ ꯕꯦꯁꯤꯛꯅꯦꯀꯣ ꯍꯥꯏꯕꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯩꯝꯐꯥꯎ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁ ꯀꯩꯀꯩ ꯁꯦꯝꯕ ꯌꯥꯏ ꯑꯗꯨ ꯈꯛꯇꯅꯤ ꯚꯣꯜꯌꯨꯝ ꯁꯦꯝꯕ ꯌꯥꯏ ꯑꯗꯨ ꯁꯤꯗ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯂꯩꯔꯦ ꯕ꯭ꯂꯨꯇꯨꯠ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯐꯣꯟꯒꯤ ꯀꯅꯦꯛꯇꯤꯚꯤꯇꯤ ꯂꯩꯔꯦ ꯁꯦꯇꯤꯡ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤ ꯈꯛꯇꯅꯤ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯁꯨ ꯌꯥꯎꯕ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯀꯣ ꯂꯦꯟ ꯋꯥꯠꯆ ꯀꯣ ꯂꯦꯟ ꯋꯥꯠꯆꯀꯤ ꯀꯦꯃꯦꯔꯥꯗꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯤꯌꯔ ꯚ꯭ꯌू ꯀꯦꯃꯦꯔꯥ ꯀꯣ ꯔꯤꯌꯔ ꯚ꯭ꯌू ꯀꯦꯃꯦꯔꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥꯒꯤ ꯌꯦꯡꯁꯤꯀꯣ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯔꯤꯌꯔ ꯚ꯭ꯌू ꯀꯦꯃꯦꯔꯥꯗ ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏꯀꯣ ꯑꯦꯡꯒꯜꯁꯦ 3 ꯊꯣꯛꯅ ꯌꯦꯡꯕ ꯌꯥꯔꯦ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯁꯤꯒꯤ ꯀꯣ ꯑꯦꯁꯤ ꯚꯦꯟꯁ ꯀꯣ ꯑꯦꯁꯤꯒꯤ ꯅꯣꯞ ꯀꯣ ꯁꯤꯗ ꯂꯩꯔꯦ ꯌꯥꯝꯅ ꯑꯦꯁꯤꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯦꯁꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯖꯅ ꯐꯪꯁꯟ ꯐꯖꯅ ꯇꯧꯔꯦꯀꯣ ꯁꯤꯗ ꯂꯩ ꯑꯗꯨꯒ ꯗꯤꯐꯣꯒꯔ ꯀꯣ ꯐ꯭ꯔꯟꯠꯀꯤ ꯔꯤꯌꯔꯒꯤ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯁꯤ ꯃꯦꯛꯁ ꯀꯨꯜ ꯀꯥꯏꯅ ꯁꯤꯗꯒ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯖꯔꯠ ꯂꯥꯏꯠꯁꯤꯗ ꯍꯥꯞꯆꯤꯜꯂꯦ ꯑꯦꯁꯤ ꯚꯦꯟꯁ ꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯒ꯭ꯔꯤꯜꯒꯤ ꯗꯤꯖꯥꯏꯟꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯑꯃ ꯁꯤ ꯐ꯭ꯔꯟꯠꯇ ꯑꯩꯈꯣꯏ ꯗꯦꯁꯕꯣꯔꯗꯇ ꯍꯥꯞꯄꯦꯀꯣ ꯑꯗꯣ ꯍꯥꯔꯠ ꯄ꯭ꯂꯥꯁꯇꯤꯛꯇꯤ ꯂꯣꯏꯅ ꯑꯣꯏ ꯌꯦꯡꯕꯗꯗꯤ ꯁꯣꯐ ꯇꯆ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯍꯥꯔꯠ ꯄ꯭ꯂꯥꯁꯇꯤꯛ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯄ꯭ꯔꯤꯃꯤꯌꯝ ꯇꯆꯇꯤ ꯑꯣꯏ ꯑꯣꯇꯣ ꯗꯤꯃꯤꯡ ꯑꯣꯏꯗꯦ ꯁꯤꯒꯤ ꯂꯥꯏꯠꯁꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯑꯥꯔ ꯚꯤ ꯑꯦꯝꯁꯦ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯟ ꯂꯥꯏꯠꯁꯤꯗ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯤꯔꯔ ꯍꯥꯞꯄꯦꯀꯣ ꯁꯤꯗꯁꯨ ꯁꯤ ꯌꯥꯝ ꯌꯥꯎꯗꯕꯅꯤ ꯍꯦꯛꯇ ꯗ꯭ꯔꯥꯏꯚꯔꯒꯤꯗꯤ ꯍꯦꯛꯇ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯤꯔꯔꯁꯦ ꯁꯤꯗ ꯍꯥꯞꯄꯝꯃꯦ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯤꯔꯔ ꯑꯗꯨꯝ ꯍꯥꯞꯄꯦ ꯀꯣ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯒꯤ ꯃꯈꯥꯒꯤ ꯀꯣ ꯁꯤ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯔ ꯀꯣ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯔꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯌꯨ ꯑꯦꯁ ꯕꯤ ꯀꯣ ꯌꯨ ꯑꯦꯁ ꯕꯤ ꯆꯥꯔꯖꯔꯅꯤ ꯑꯗꯨ ꯇꯥꯏꯞ ꯁꯤꯒꯤꯗꯤ ꯍꯥꯞꯄꯛꯇꯦꯀꯣ ꯇꯥꯏꯞ ꯁꯤꯒꯤꯗꯤ ꯍꯥꯞꯄꯛꯇꯦ ꯍꯧꯖꯤꯛ 2024 ꯂꯣꯏ 25 ꯌꯧꯔꯀꯥꯟꯁꯤ ꯇꯥꯏꯞ ꯁꯤ ꯍꯥꯞꯄꯛꯇꯦ ꯇꯥꯏꯞ ꯁꯤ ꯑꯝꯇꯪ ꯍꯥꯞꯄꯤꯔꯗꯤ ꯐꯒꯗꯧꯅꯤ ꯑꯗꯨꯒ ꯄꯋꯥꯔ ꯑꯥꯎꯠꯂꯦꯠ ꯑꯃ ꯌꯥꯎꯔꯦ 12 ꯚꯣꯜꯠꯀꯤ ꯀꯣ 180 ꯋꯥꯠꯀꯤ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯀꯞ ꯍꯣꯜꯗꯔ 2 ꯍꯥꯞꯄꯦ ꯑꯗꯨꯒ ꯒꯤꯌꯔ ꯏꯟꯗꯤꯀꯦꯇꯔ ꯒꯤꯌꯔ ꯅꯣꯞꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯒꯤꯁꯦ ꯋꯥꯏꯠꯀꯨꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯈꯪꯉꯒ ꯍꯦꯟꯅ ꯔꯤꯗꯦꯕꯜ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤꯁꯦ ꯕ꯭ꯂꯦꯛ ꯑꯣꯏꯁꯜꯂꯦ ꯑꯗꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯀꯂꯔꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯤꯛ ꯀꯂꯔꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯒꯨꯝꯕ ꯇꯨꯔꯤꯒꯨꯝꯕ ꯌꯦꯛꯁꯜꯂꯒꯗꯤ ꯍꯦꯟꯅ ꯔꯤꯗꯦꯕꯜ ꯑꯣꯏꯒꯗꯕꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯒ꯭ꯂꯣꯕꯣꯛꯁ ꯀꯣ ꯒ꯭ꯂꯣꯕꯣꯛꯁꯁꯦ ꯑꯗꯨꯝ ꯑꯦꯗꯤꯀ꯭ꯋꯦꯠ ꯑꯦꯃꯥꯎꯟ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯥꯝꯔꯦꯁꯇꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤ ꯍꯥꯞꯄꯦ ꯐꯖꯅ ꯁꯣꯔꯦꯖ ꯐꯖꯅꯗꯤ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯌꯥꯎꯔꯦꯀꯣ ꯑꯥꯝꯔꯦꯁ ꯌꯥꯎꯔꯒ ꯒꯥꯔꯤ ꯊꯧꯕꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯗꯤ ꯁꯨꯝ ꯌꯥꯝ ꯑꯥꯝꯔꯦꯁ ꯁꯨꯝ ꯌꯥꯎꯈꯤ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯤꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯀꯣ ꯑꯣꯀꯦ ꯔꯤꯌꯔ ꯗꯣꯔꯗ ꯑꯃꯨꯛ ꯆꯪꯁꯤꯀꯣ ꯑꯗꯣ ꯔꯤꯌꯔꯒꯤ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯗꯣꯔꯁꯦ ꯃꯃꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯕꯦꯖ ꯀꯂꯔ ꯌꯥꯎꯋꯦꯀꯣ ꯁꯤꯗꯅ ꯑꯃꯨꯛ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯑꯣꯏꯈ꯭ꯔꯦ ꯀꯣ ꯀꯂꯔꯁꯦ ꯁꯤꯡꯒꯜ ꯇꯣꯟ ꯑꯣꯏꯈ꯭ꯔꯦ ꯃꯃꯥꯡꯗꯅ ꯀꯩꯅꯣꯒꯤ ꯗꯣꯔꯒꯤꯗꯀꯣ ꯕꯦꯖ ꯀꯂꯔꯁꯨ ꯍꯥꯞꯄꯅꯤ ꯑꯗꯣ ꯃꯅꯤꯡꯒꯤꯁꯦ ꯍꯥꯏꯐꯦꯠ ꯆꯪꯉ ꯌꯦꯡꯁꯤ ꯀꯣ ꯑꯣꯀꯦ ꯔꯥꯏꯠ ꯑꯗꯣ ꯁꯤꯠꯁꯦ ꯑꯩꯅ ꯄꯨꯔꯥ ꯃꯃꯥꯡꯒꯤ ꯁꯤꯠꯁꯦ ꯑꯩꯅ ꯄꯨꯔꯥ ꯆꯤꯡꯊꯔꯕꯅꯤ ꯑꯗꯨ ꯆꯤꯡꯊꯔꯒꯁꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯂꯦగ్ ꯔꯨꯝ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯀꯣ ꯁꯤꯒꯤꯁꯦ ꯂꯦగ్ ꯔꯨꯝꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯩ ꯑꯗꯨꯒ ꯑꯟꯗꯔ ꯊꯥꯏ ꯁꯞꯄꯣꯔꯠꯁꯤꯃ ꯑꯗꯨꯝ ꯐꯖꯅ ꯂꯩ ꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯦꯁꯤ ꯚꯦꯟꯁ ꯍꯥꯞꯄꯦ ꯔꯤꯌꯔ ꯑꯦꯁꯤ ꯚꯦꯟꯁꯇꯤ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯗꯁꯨ ꯃꯅꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯑꯥꯎꯠꯂꯦꯠ ꯑꯃ ꯌꯥꯎꯋꯦ ꯁꯤꯗ ꯑꯗꯣ ꯄꯋꯥꯔ ꯑꯥꯎꯠꯂꯦꯠꯁꯦ 2 ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯀꯩꯅꯣꯒꯤ ꯑꯃ ꯀꯣ ꯌꯨ ꯑꯦꯁ ꯕꯤ ꯁꯤ ꯆꯥꯔꯖꯤꯡ ꯃꯣꯕꯥꯏꯜ ꯆꯥꯔꯖꯔ ꯑꯃ ꯍꯥꯞꯄꯝꯃꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯁ꯭ꯇꯣꯔꯦꯖꯁꯦ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯥꯞꯇ꯭ꯔꯦ ꯗ꯭राꯏꯚꯔ ꯔꯨꯝ ꯁꯥꯏꯗꯀꯤꯗ ꯍꯥꯞꯇ꯭ꯔꯦ
ko aduga height adum lei ko yam kanna di lei budi oi de ai swaina straight phama ga de adum thienge ko aduga swaina nga thar ga di kitang wa le ko ai je 5'10" nei wang se aduga ai ngon de hen wang 6 feet wang mi na di dum kok ti dum compulsory thienge nei ko height yam kan lei te ta aduga akoi headrest se adjustable oi de aduga maya gi headrest su hapsale aduga ki armrest ko sida su hapsale cup holder ani hape de ko sigidi nungai ko sit kidi yamna nungai sigise pham se dum yamna comfortable position oi ko aduga grab handle sida su hapsare ko aduga sida hoi hukum ama ki poche yana ba hap ko do hap tre sida ko male adu ko tani atopati kisu oi de aduga accessories hai taragadi akogi sigi gari si accessories me ama lai ko adi interior gi manung de accessories ta kogi ka seat se akogi ventilated seat oi thokpa yai adi massager ha pa yai ko adu ambient lighting ka ki loina bo ha pa yai ko adu accessories ki happy ning ba lai ga adu gi sudum khatare adum showroom adum tanaraga adum ke accessories la ke have adum tana adum yare ko aduga Honda assurance haidana amasu lai ko mkhoi se aduga sigisna akhoi warranty haitare warranty se akhoi 3 years unlimited warranty laigani standard to ko aduga extended oragana akhoi 7 years unlimited kilometers warranty lai ko aduga akhoi up to 10 years ki akhoi kino bo lai bne ko warranty ki matang sida su dum hapetana bio extended to ya bni warranty ki se ko si Honda gi se okay adana ai hasik lai jeri se Sangai Honda kugi Sangai Pro da ko adum airport road adum lai rabani Sangai Honda haidana adum lai rabani mokoi dum lengsit biro test ga is to biro sigi Honda Amaze se mong yam tare compact sedan ni ko yamna sang dar kasu gari se sedan thobu se Manipur di yamna kaitare parking to buse yamna fak yam ta bane ko aduna sigi si sub 4 meter compact sedan or kuni na dum gamebok tor roi ko ai je sias thorome sias thobu se parking bazar ga salodi parking je tobam su le tai tare ko aduna si gari si adu gi problem lai roi ko adi sub 4 meter or kuni na aduna gari si yamna premium oi ko budget or ga su yamna premium oi aduga ngasagi kaitare mileage dum phajana pire ka almost 19.5 km per liter ni pire che manual da ko aduna ngasagi gari se petrol kakani lai se dum power output se dum 90 ps ne dum more than enough more than sufficient aduga maningi space phajana dum lai hai tare ko mong ta na dum phajana dum lai re aduna Honda gi gari se amna reliable oi bani ko aduna Honda haragadi my engine aina sa haijab do ko engine smooth orakani refine torakani ko aduga my clutch am nungai gani aduga pickup yam nungai gani ko aduna gari si amna thobude amna noise level yam handarakani ko aduna yamna nungai bani Honda ji ko aduna Honda ji khanbi ge haragadi main have dum trustworthy or brand ni aduna dum man as dum khangbi dum dum mitu salaga dum Honda legi dum lei dum yare test drive ana di to view ko apam ba somgi apam da ba habi look haibam muslei magi features yaw da ba pam da haibam muslei gi sagi personal choice ni ko di taraga su id dum recommend to jage Honda se you know the agi first cars is dum Honda City oi gi ko am back in 2010 ko da matam do Honda all Honda City na OHC na ko gi type 2 adugi gari tna ina thoram mi do ha ma ko chahi manga mu thoram me ina 1 lakh kilometer mu thogi yam aduna yam yam nuai jagi ba gari do ko aduna Honda se lai ki har ka de contact number ke kilo no hapsara ke mo ko contact to biro inquiry to biro loan facility dum lai gani ko me ana dum loan gi hai bira ko to ko loan ji compulsory dum lai gani down payment se dum mo ko ge dum tana biyo down payment se dum aina khan bada dum 20 to 30% dum gari gi amount ki 20 to 30% dum down payment pi war kani salary employee gi mo gi income tax return adigi ko gi salary slip ko adum ya loi har kani business taraga de ko gi ITX file tax file to bu ko pe adum ya loi la kani ko kogi bank account statement ke loina ba khapa kani ko adu credit report kogi credit score adum dakar la kani ko si se dum khatare loan lobgi dum process ne si dum document dum compulsory dum chang dor ni ko aduna interest dum matam gi dum tana biro showroom ke interest lay have to ko aduni loan si dum compulsory dum lay ni ko aduna lakpiro to sinjage sai da matung su gari review mayam phajau mayam hapsara ki ge dum si gi na di bye bye